Manipur Top 20 News na tungan-tungan ba reliable source hindi ko tsarga. Mata-matang di oiba maru iba ipaw sing patukan kang hamjay. Ngasi July gi tarik taraga mari Tuesday numit ki maru iba ipaw sing gi update ahan bat pijari lema khong chimanggi kuki sing na mai thadu ki ba yum sing saba horagani JCP sing aduna sendok pa hore check holak pa hore leipang eviction da kaimang phamlabasu senjin badadi kaining famle Imphal East ki lambi kharadi chatpada sagol thobuga chap manakre CRPF ki Cobra mathi phongba horakle hari CRPF ki Cobra na operation chathabada kuki Women Organization for Human Rights na khuro thanglakle mamang takta irang khara neme haiduna nagamisam hatpada chenamasing fananaba khara khongjen taptharabasu nahungna nongmani ni si da bakha tana fananaba honaragani Govindas konthojam Nagaland ki Jumuke demada bomb attack chathartuna Assam Rifles ki personnel ahum hatkre naga taruk hat pagidamak lailon wifi gi chief police personnel ama amasung Kenneth P Kedar Singh fagadabani Manipur lenga na chap chap firet lawjaba ngamdabdagi sentana usitabani ing tapapolpak ngamdabani nganbi pau santong pisari ahan ba pauda Manipur lenga na chap chap firet lawjaba ngamdabdagi sentana usitabani ing tapapolpak ngamdabani kumja 2023 dagi torklibi iran sigi waroshin porpak ngamdriba irecha kyana lajena duna leiriba lepa kangkhong chaibasida Manipur lenga sigi oiba chap chap firet lawjaba ngamdabdagi sentana usitabani amadi lepak sida ing tapapolpak ngamdabani haina lawrembam nganbina phongdokre wapam asing asi kwagetel tidim ground da leiba community hall da apunba Manipur ima lingkhat ki bagi chahi ama mapung phar padagi ahan bo oina pangthokpa mapokumo thorom da athoiba mithum oina saruk yaradu mahakna phongdokhibani thorom sida apunba Manipur ima gi president hongam inau chana thorom mapu laisram mema amadi atai masak naiba miyo kyana akanaba mithum oina saruk yakhi lawrembam nganbina makha tana hakibata handak kanto sabal da security force sing leina yumkai tangoi ohan kibagi mai chakhanba miyamgi lanthum ngakpi chanbidabasi malami kan balaipakta chatnabage lamdamsida security forcing laklibasi miyam ngakpi nabra natragana nakal amagi michangal lepdaga Manipur kangkong chahinabra Manipur da democracy chatnaribra haibasi miyamgi achauba wahangni lamdamsigi nupising ngasi asuki matik wariba mamitagi mapi tana leliba misi mina mihat mipun kiasida miyamna ing tapapurtnaba law khongdu lakli masida laingaksina tabibagi mahut mana pangsinaduna laibasi laibak thibani Ningka tamna palamba lepaksina tungana administration tahudana migi mikha da layubadagi thokliba thodokni mikha pona layubagi makhoine tawningba torokpada tumina laisilibra Manipur da chanchilakpa mitop khandoknaba pambai India da laitabra karigino ona tagana pambai leina Manipur gi India gi saruk nate khanbadagi kumai oina yenglibra intelligence na asuk wang leram matamsida micham miyam da thokliba iraq sigi ajum aran laina khangba ngamnaraba matamsida Manipur amadi senta laingang na karigi khangba ngamdibano thawna phaba ipa ipusingna British power lanthena lamlibani makhogi thawna lingjenga sigi mirolgi lu tongda chelibani miyamna pena dabagi handakta Nepal da thokiba Irang da prime minister power miram da chelga mangkibani lamdam sidasu adugumba thodok tholak loi haininga leiti masi khangna paliba lengaksina miyamgi ihul khangna mathau tobu fei hairki amaromdana CRPF ki Cobra na operation chathabda kuki Women Organization for Human Rights na khurau thanglakle Sahi ahum henjelaklaba Manipur gi tamthirba lal asigi waroshin puraknaba Manipur amasung Yunel lengangna honaringai gi cherekta maitei do onsindura landaragli ba kuki jo singna makhoina chingda laminar panaga singdasu khongchep haijilaktuna mihat mipun chatharpadagi hena sathiba phibam yorokpadagi Ministry of Home Affairs ki ayaba matung ina Manipur da nahongna deploy tawrikliba CRPF ki Cobra personnel singna pangthokpa masagi mathau pangthokpada kuki Women Organization for Human Rights na khurau thanglakle Manipur da deploy tawribasi CRPF ki Cobra battalion ki personnel singna tha asigi kungani thoigi ayupung aniga makhairom tarpada Kangkopi district ki Bungphajol village laiba kuki jo council KJC gi joint secretary Dominlal hauki ki yumda jangshinduna thihumgi thabak chathagi babu kuki nupi singi body asina akan bamu ongda yaring do phongdor khre CRPF ki Cobra battalion na chathakiba operation adu kuki jo council gi nupi angang singi hak khonggaung na bani amasung thabak adu imung adugi yumbu leitringi gi tanja da angang singna tumna himnaringai da chatharakpani hainasu mara sirakli kuki nupi singi body asina masigumba ahing athengbada mecham gi yumda chatharakpa operation asina imung asigi miyo sing khattanatana miyamda aki akhangba amasung psychological riot mayok na hale hainasu mara sirakli kuki Women Organization for Human Rights na operation asigi mayokta thorkiba cherol asida security personnel singna hangingliba pandam sing phangnaba mara laijadaba imungi miyo singda aki akhang mayok na hangadaba amasung miyamgi fundamental right sokadaba operation chatharoidabani hainasu phongdorakli Makha tarabada nagamisam taru kharpada chenabasing nongmani ni sida makha tana fananaba honari Gomidas kothongjam nagamisam taruk farga tamthiba moongda hakiba thodok mari lenana
चेनबदी हाइबा मियोय अनि फारा मतुंगा नोमनि निसिदा मखाताना अतै चेनबसिंसु फाननब कन्ना होनरी हाइना होम मिनिस्टर गोविंदास कोथौजमना फोंदोरखै वाफम असि मणिपुर ड्राइवर्स एसोसिएशन MDA ना अना अयेक अमसुंग अचो ओपन यावपा मियोयसिंग लाइंग संग पुखटपदा मथौ ताबा एम्बुलेंस अनि पुथोक्तुना थौबाल अमसुंग बिष्णुपुर डिस्ट्रिक्ट की पुलिस की SP सिंगदा मिनिस्टर न खुसिनबगी थरमदा पाउमी सिंगना हंगबा वाहंगी पाउखुम पिरेदुना फोंदोखिबनी पाउमी सिंग हंगबा वाहंगी पाउखुम पिरेदुना महाकना हाय नागामिसम तरुक हाटपदा चेनबा मियोय पुंगमक फानब होनरी मिहार असिगा मरी लेना बेक्टिम सिंगना मसक तालकपा मियोय मंगागी मनुंगदा अनि फारे हाइकी अमरोमदा लेमखोंग सिंगमांगदा मैते सिंग युमै थाबग मरी लेना महाकना हाय थौदो असि अकन ममोंगदा कंडेम तवी मफुम अदुदा सेक्युरिटी पर्सनल सिंग मतिक चाना थमले थौदो थोकिबा नुमित अदुदा मियोय कुन रोम वाहंग वाहंग चथबदा डिटेन तौखी मखोगी मनुंगदगी मियोय अहुम फगतुना पुलिस कस्टडीदा थमली अतोपा चेनबसिंगसु फाननब थीरी मफुम अदुदा पुलिस CRPF यावना अतोपा सेक्युरिटी एजेंसी सिंगी पर्सनल सिंग डिप्लॉय तौरे अमरोमदा ngarang Chief Minister Y Khemchana chiar loduna awangba thaki security gi meeting amasu pangthokre haina pawmi sing phongdorge laingak na thongna fana eviction da kaimang phamlabasu samjin bada kaining phamle Imphal East gi lambi kharadi chatpada sagol thobuga chap manare ana ek yarbadi khudakta sibagi wahumni Manipur laingak na state land logi wangbada lam khopsinduna sajilamba structure punamak thugaiduna sidopagi thabak chathakrabasu thabak asigi matungda samjin sajin badadi hannatuna yengana langthokna thambadona torpodagi encroaching eviction tawbudana kaimang phamba aduga thabak asi loraga samjin badana kaining phambagi phimda lerakle phibum asina Imphal East district ki maru oiba lambi ayambada chatok chasin tawbuda sagol thauroga chatpaga chap manakre pahausiasina district asigi miyamna maru oiba lambi sing oina chanariba lambi sing koina satuna yengsilubada Poronpar crossing dagi wangkhai saudobung lampak phawda chatliba ayangpali lambi asi phida langba natragana kabok chaiba haina bagumna kongkutna wai jairamle nong khajitang chubada leikhom leinangna lambi sida chatok chasin tawriba singda kham thengna khudong chadaba map na le lambi paring asigi nagyata leiba state land lam khopching duna sajilamba dukan yumna chingba singi structure sing eviction tawduna takthokpagi thabak mamang sahi 2025 ki August thada pangthokibani lambi asida chaliba gari chikhalak ibasi komhanaba lambi da khongna chaliba singda hena lunga hanabagi pandamda eviction drive adu chathakiba oirabasu sahi fazila kadoriba fawda hena yengsin bidabdagi lambigi phibum phatabagi mathakta hena masak thihalle ayangpali lambidagi lamrong phawgi manungda DC Imphal East Complex Imphal East District Police Headquarter Modern College HBI Poronpar Branch Kakinos Manipur Cancer Institute and Research Center JNIMS Chief Medical Officer DDK Imphal chingba maru oiba office amadi institute kya leibani yamna maru oiba lambi asigi phibum matam sangna semjilaktabdagi ka hena soksinkhre concrete road sembagi thabak lambi asi yarbasu ngasi fawda drain mate khara semba horpanatna mangam sandri paukse satu yengsilubada mioi manga taru khakna drain sembagi thabak suramba thenarki maru oiraba lambi si atubada semba loisindaba yadi haina ariba machinery sing thadaduna sembagi thabak lambi sigi naget laiba miyamna ngasi fawba uba phangri nongju tha oibna nong khajik tang churpada lambi si leikhomna chatpa yadabada natna toina khudong thiba thokpa hawrakle nong leptana hortar labadi lambi sida laiba kongkut mayam sida ising tungsinduna achat awoksing misimina yawpa yabagi mi paibat pokna rehari amoromdana lemakong chingmangi kuki singna mai thakiba yum sing saba hore miyam shanti leire tathabiro JCP sinaduna sengdokpa hore che kholakpa hore tha asigi taramathoi numit yungba matung pung amaga minute kun rom tarpada Imphal West ki sengmai police na konba lemakong chingmangda leiba yumbu singa lanjinuduna tonga tongan relief camp singda sangjapam launa khraba maitegi yum ohumbu kuki lamhen tu henda singna petrol hajinduna mai tharamba thaudopu miyamgi lup sing amasung yumbu singi khaktanatana lainga ki makai digi phawba kan mumo ong kandem tauna khra matung ngasi thaudo asi thokiba numit humni surupada mai thado khraba yum sing asi amukhanna sana na bathabak paikha hokre mai tha khraba yum sing asi yumbu masa masana amukhanna sajagadra natragana IDP singi yum oibanina Manipur lainga ki makai digi sabigadra haiba yauna yum sing asi leiriba lemakong chimangda yumbu singna jangsin dina masa masa yum sing na hongna sengwa sagatba ngamgadawribra haiba wahang sing thoropatagi pauksi asina IDP singbu changjapam pirakliba mandap yumpam relief camp ki assistant coordinator khokho da hanglubada mahakna hai mai thadokba yum sing asina lairiba mahum asi sengmai assembly constituency gi manung chanmarina AC asigi MLA na ngarang phongdokibagi matung ina nauna sanaraba thabak sing pakhat pa hore ngasi nungthilda mai thadokba yum sing asigi atek akai amadi phata haudi sing JCP sinaduna sengdokpa haukibaga loina yum sabada changba chekna singba sing portal yum sagadori bofamda thadaba hokre hari mai thadokba yum sing mahuta nauna sanaraba thorang tawliba asigi
progress hayeng phawgi manungda u fanglaba yai harakli mandap yumpham relief camp ki assistant coordinator na wahum asi phongdor padagi pawse asina segmai assembly constituency gi mamagi lengata minister or kiba MLA Haikham Dengkho da anobu yumsing sana ba thabak pakhalak libasi MLA gi local area development fund gi wagidori bra na tagana manipur lenga ki makai gi sagadra haina hanglubada maangna hai maina tumasa ki yum ohumni yumsing asi nauna sagatpagi thabak mahaki local area development fund gi su sel khara sinarga mahak masagi makai gi su putokani anobu yumsing sagadori ba ministry singna yumbu masa masana apambasing next aduna sag mai thadokhi ba yumsing asi manungda una sarga jingana kupasu yawi banina anuba sarakpu matamda chekna paklang khaba pakagi ngakto oina sagadra hangbo wahang ngasi nungtil phawi oinadi nauna sagatna ba checksing thadaba hore amasung sengdok khodokpagi thabaksu hore harki wapam asida pausesina maina tumna thadok yum ahumgi muhutta anuba yumsing sagalakpada sel kyam changadagi haina hanglubada haujimaki oinadi sel asuk changani chap chana haibangamdri adubu mapung phana sana ba thogdang mahakna logani harki video si pagdala so kilang kibawa sung apigani channel si nung sibidina share na subscribe ko bibi damo hanya tan thar ko kondosari amadi makatanan di sibata dengan ojek